ꯁꯤꯗ ꯍꯩꯅꯧ ꯃꯦꯠꯄ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯍꯩꯅꯧ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯃꯣꯔꯣꯛ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯁꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯃ ꯂꯩꯔꯦ ꯊꯨꯝꯗꯤ ꯑꯩꯅ ꯍꯥꯞꯈ꯭ꯔꯦ ꯊꯤꯟꯒ ꯇꯥꯏ ꯍꯥꯎꯗꯧꯔꯤ ꯃꯌꯥꯝ ꯁꯤꯗ ꯆꯠꯁꯤꯔ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ 와우. Mau ya? Mau ke saya? Motor ya. Cantik dah. Beli je lah. Sorry ma'am. Masih siap jam tani mulai dari gua. Aduh yang mau dah. Aduh yang saya luluskan lagi. Next video dah mungkin nanti. Bye bye.